Good morning, mayam. Walking la ayuki fresh oil shitse. Lejin ge thari daraga. Fazai sceneries. Chakon jaga do yosala Hi guys, good morning mayam. Good morning. Ngasi zu amuka den my life ki video namjarake. Aina ngasi numita kari tawbi habado boring chu ga yengbiu mayam. Mayam ai kaino tawe. Aigi weight to 69.89 oi haidana ko ai ngasi ayuk weight check tawba kanda 68.1 layeba ko weight che kitang di tayeba ko ado yam harawe ada aina try tawbadi weight che kilo 8 gi chang ne ba ko adu do tha kaya da handhaba ngamge khotke do mayam da sum ai paw do adum hawdok charake adum hairake boko mayam ado handaki khara kitang hadi khara sum torpagi kitang knowledge kitang laibai mong da tawri ne boko ado aina tawdoi ba kaino je handaki journey je success oitar ka di oi targa di aido haidi aina chaba recipe adagi aina tawba workout ti ai yamna focus tawde boko workout te yam focus tawde 10,000 food steps se phajana complete oina ba dum ai hojik ki handaki kaino je weight loss journey je tawe boko haidi workout se chungba ngambai numisu yaure ngamdaba numisu yaure boko haidi angang macha chen banina khotbanina dumaina choidana ba haidi food steps se aina nongmada 10,000 steps se satna ba dum ai je walking pung manga dagina taruk phaugi manung jida yumda halakna ba ai je honai boko kaino dagi aina akhoyum dagi wangjing aina hojil leiba wangjing jidagi khongjom gi kaino khongjom yo fattaba khongjom war memorial yo fattaba jaga adwai bok ki chang ai kaino khongna chatle boko handa jida ayuk khatada step se kaino oyeba lishing manga ga chama adumaina oyeba ko lishing manga ga chama aduna nungdang na ai imungda dum kaino chak to kan adumaina chat pi sanaraga 10,000 steps se adumaina complete oyeba ko nomada aduni mayam simple oina haidi khara light oina tawbane bako workout se tawba numisu yawi tawba ngamdaba numisu yawi duduna aduga halaga skipping 100 times skipping almaina tawe dumaina Thobal Bishal niko masina ahan mala ine pochai kari leige ne yeng lakpan amaze inge na phure thabaga lisaliside pot phajani yawine angangi dress phajab lebrenge ne baby flock nupi khare yaw phajab ai angang usai phure jingbi gi to phajaba yawde aina apamba do baby flock ti phajab le hawe sai da baby flock mayam jong phajadra kaino moza loi ro manam nam thigadra yo phi phabra phidari phatta mal angang macha da jangala chapal amtang yaw shi phajaba khangthi chapal aina pama machu yaw me yeng tong phajai da mo tong kan phajadra laujira lau phajai machu do yaw me machu je blue je yam de phajai do nupi gi kaino je sticker am napi je nupi gi pot man da se je sta ma le en ji lau thare ba ni ji kam ba phajai ba khang nupam sa gi man de sinama sioi lo gi ra
Kai chakrage ai ogre ne na grocery item ne bako kolik kai ka ga adagi grocery item go ba thum kokta achouba lawre thum kokta do ina mai manakta thamma loi mak chak thok khale ba du thum kokta hapsangre ai daba sugumba je uba ya yam pa ma ba kai gino khangde bottle khara ngai ju ngai de na season ba beer glass phajaba lairadi law yam beer glass amta lait the door is closed samtamakpagi samhalakti kauthuktan sini ayuki lunch sem doi jaina tilok chanam sem dri sina salad sem doi ne aina sta spoon nama hape cooker je yam nana pheng bane tubu uti thongobagi masak se phajadre thau spoon nama hape ko duga thongada bane sida lare rajma thongbodo machu khatang hapchalle aina phajana bane na masak yam thira jo hek chaning de dana mok me pasilare chak sida lare gi aduga salad ama sida lare thabi wo adagi kari kari mix tawraga lettuce lo kai wo sesame seed khar jai chale aduga charani lore wow yam phajaye ngang gi chappal je wow yam pamjabro sida achar semme da hapna ba pochai maru marang khara sahalle sidana thau sahalle han gi kainona sanna ja thokhibudo adagi Heinou je achar semdre dana ado khoi ma hoi dagi muk low bane ba Heinou je aduga khara achar khara semage na maru marang sahan ba hore aina Heinou soiba khotpa kanghan ba khotpa do adudi utre kai gino habida khoi ma na loima sema pibire ba du do khoi ma na soiraga aina Heinou achar do semge toraga sanna loi indera cha thokre na haibe mana khoi ma na kainoda akhoi da pamba Heinou do adudo khara heaga soiraga kanghallaga pibire bako adudo achar na ina semjarani nana sembiro ra hai ina ai dum semjarage na kanghallaga pire bako mana hai phet maru marang je manam do phangna sahan bai wani yam kanna ka hangadaba nate bako sije hojikte Heinou achar sema matamne haidi Heinou sangba matamna ko Heinou pura munba timing yaudringi da Heinou achar pamba hai achar dum nungdin gumba kai gumba da dum chaba yai aduga nong phadok tan gumba kai gumba paratha gumba chaba numito aduda dum machi da hapaga dum chaba do haw bune si yarani sar thau ju aina chapchana bana laitharaga sahan bane bako to sida inghan bane hojiki kaino do maru marang do mayan noi khaibada ju dum toire bako haidi krem laur bane ado grinding jar da hapchalaga pura toiba natabida dara tawraga takhairage sida lere maru marang atakpado thauju muthatlaga high fat ingda halaga thameba ko pura ju ingba nataba adugi chang duda sida maru marang atakpado haidara thamme sida ina haptu je thumga moroka machu je ko mana haido kaino thawbada machu hapamdre duna machu khra hape sina morok machu fajanaba adagi yam kanna ju saba pamde bako adagi thumbudi khra budi hapangani doju thumdi dum hai achar gum kai de dum yak pa je hawbune ba aduga kaino hing
ꯍꯤꯡ ꯈꯔ ꯍꯥꯞꯄꯦ ꯁꯤꯗ ꯊꯥꯎ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯍꯩꯖꯟꯕꯤꯔꯦ ꯁꯨꯃꯥꯏꯅ ꯃꯆꯨꯗꯤ ꯐꯖꯔꯦꯍꯦ ꯊꯥꯎꯁꯦ ꯑꯍꯤꯡꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ खरा दरकार ओरदी हापनी ओइद्रगना हापरोय सिजे फजना मुन्ना ओटपिरनी को अदुदुगा थावदो मसाई साहनगिबनिना ने लुम्बु लुम्बु सारिबनिना अचारदो तोसलै युंगेबा ngakhtang indhan gi pungkhai mo kai mo pura indhan ba full oin sida leire hainau do ko mana fauraga pibirakpane ngarang pirakpanina ne moisture khara yaw du ju dum yawjar jano aina amuka fauraga kak amuk laraga hawroi ba ko adu sileire hainau do ane inge ba ko jana inge aduna sida hainau do hapchalaga otless globe ama uppadi go khutna phachana tot kadabne ba adu ai khut hambado morok am sagalle ba khut chedna jana kano spoon ani toroga tot ki chele khutna oina tot le ko dum natradi ot kada ngamdre ko yam boge jana changaban ama ta thoyin ha bottle da hala kanda vinegar kitang mathak ta hapkani duga lore final looks le dang ji kanghiu amaga paknam amaga dum to ani da aina khajing atekpado aduda pawam lorokpane bako sida anirak suba round ne chamije duduga sina uchina ne khangne hawai mangan tingaude dugi aina alu khara hapchale duga khamen asangbine tawga ngowrani kanghiu duduga paknam amaga tawani makoi ngarang oi lawthogane ko makoi ama tumbade aduda side tawani to thada yen Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn Paknam do silere mulle ko